mayam pumnamakpu channel asina amuka hanna taramna okchari. Channel asibu nuksibiduna like, subscribe, share tawbiramo. Mayamgi apambasu comment phongdokpiramo. Mayamgi damakta ngasidi Bollywood film amagi explanation puduna lakchari. Film asigi mamingdi Gangubai Kathiawari kawi. Film asi Ganga kaubi nupi amagi punsi warida yumpham oiraga namkiba film amani. Film asi 2022 gi February 22 da release tawki. Film asi miyamna pamne yengnakiba film amasu oiki. Film asi ge IMDb rating da 10 gi manung da 7 aduga Google users singna 70% like pinakiba film amani. Fare mayam film asi ge explanation haujarage. Soiki lankiba yarobasu mayam pumnamakna ngakpiyo. Haijari. Film asi ge ahan basinda nupi ama uba phangli. Nupi asibu masana yaningdana miyoi kharana namuda kesinbirami. Nupi ama thoraktuna namduna keriba masana yadaba nupi aduda wai khara hairaklami. Aina haiba khakta tawgadabani atopa henba tawbagi mathau tadi. Hairakliba nupi adu mafam adugi leader oirami. Mamingna Rasmi Bai korami. Kesin biriba nupi adubu atopa nupaga tumina nabagi damakta mafam asida nupi kayabu nam duno okta bisingi markta salhalli. Makha tarakpada mafam adubu uhalaki mafam aduda sex worker kaya amasu lerami. Makhoi lambigi mataida lep tuna leiba urami. Mafam adugi mamingdi kamathi pura hairaga khangnei. Mathangi sinda ikoina uba phangli nampuda kesinduna sex worker ohenaba hona khiba nupi aduna koilau lauba maramdi ma mafam aduda leiba pamlamdi. Asumna mana koilau lauba adu Rasmi Bai da nupi amana laktuna tamlami. Rasmi Bai na khanki masigi nupi asi gyan tahanba ngamlaroi. Mahakpu gyan tahanaba misak ama khakti lai mahak adudi Gangubai ni. Gangubai kaunaba Rasmi Bai na khalami. Mathangi sinda nupi adugi manakta Gangubai laklami. Aduga mahakna nupi aduda ising glass ama piduna nuksina wari sarami. Mafam asida amuk tangbu lakrabadi thokhinaba thong amata pande. Nangumna mamangda nupi ama leirami mahak mafam asidagi lotna chenkhi. Mayum yaurabagi tungda magi imung manungna ikaimanbadagi thauri yanduna hatkhi. Mafam asidagi thokhiba haibasi sibagi lambi natana atopa amata leite. Gangubai mafam asida matau karamna yaurkhibagi haibadu wari liba horakhi. Haujik film asigi flashback ta amuk puduna laksare. Ahan basinda uribasi aikoina Gangubai haina khangnaba aduni. Magi punchi haurokpa saruktadi Ganga korami. Kathiawari gi city amada leirami. Ganga magi imung manunga harau nungaina leirami. Ganga angang oiringaidagi afau film amagi actress amasu oiba pamlami. Matampumba actress ama oinabagi manglan tabu mangduna leirami. Mathangi sinda aikoina uba phangi Ganga gi boyfriend Rabani kauba nupa ama. Mahakna Ganga da hairami Mumbai da ini ama lei. Aduga Debanangasu wari saba loire. Haujiktin hak Mumbai da chatuna afau mi ama soidana oiba ngamlagani. Wari asitaba da Ganga yam haraurami. Ganga na mayungi family da wafamasi hainaba tawringai Rabani na thinglakhi. Karigumba nangna imung manungda hairu rabadi makoina nangbu soidana salhallaroi. Aduna lotna chatkrasi harami. Ganga nadi nungairamde mayungi mida hairamdrabadi aibu karini haina khankini. Adubu Rabani gi launam wahi kayana Ganga bu them nauduna Mumbai da namduna purami. Mafam adu yaurabagi tungda Ganga yam hainadaba phawrami. Rabani da Ganga na mafam adu thadokuna chat si haina kanna hairami. Rabani na mani ama lauruge ngahaksida phamamu haiduna thamlamlaga chatkhi. Ganga su Rabani bu halakpa ngaiduna leirami. Adubu thengla phau Rabani halakhidre. Ganga na tholaktuna cherami nupi amasu mafam aduda thengnare. Nupi asigi mamingna Sila korami. Sila na Rabani bu ka asida changkhibani hairaklami. Ganga su ka aduda changkhi. Ganga na ka adugi manungda hek changkhibaga mapandagi thong lonchilami. Ganga ka adugi manungda angaubigum oikhi. Koilau lauduna kapki thong hangdokna basu haijarami. Adubu thong adubu kanamatana hangdokpikidre. Asumna numit humni surabagi tungda Sila laktuna Ganga da ising thaknaba pirami. Ganga numit humni chada thaktabagi masasu yam choktharami. Ganga na ising adu thaktabida mahak yumda hallage hairami. Sila sauraga hairei nangi boyfriend na nahakpu mafam asida lupa lising amada yongthoklamlabani. Aduga mahakti chatkre. Nangna yumda hallaga nangi nasakse kanagi mamangda utpa ngambani. Mafam asi aigi mafam ni aina haiba khak chatkadabani. Aduga thabaksing asi nang haijanaba tawgadabani.
Gangagi actress oibagi manglan Rabani na supnagi lising amana yonthokpirami. Ganga mafam adudagi hanbasu yararoi mafam adugi sin nangkrabani. Ganga nasu khalli aina yumda hanba matamda miyamna aibu ubada aigi maida tin sitnarani. Aisu makoigi thabaksingse hainaba honarage khankhre. Magi punsi hingnabagi damak. Mathangi sinda sila Gangagi manakta laklami. Aduga Gangana ahan batandaba paisa adubu pinabagi damak. Gangana silada hairaklami aigi nakta nupa amakak laklami. Mahakna aigi mingse Gangu haina thonbirami. Aduga aise nongmadi soidana kamati area asida ningthaugumna iningtamna leader oirakhini. Gangagi wa adu tabada sila karemnaduna noklami. Gangagi wakaldadi nongmadi soidana aina kamati asibu pangani aduga mafam sigi system singse semdokpasu pamnami. Matam khara haukrabagi tungda Ganga sahi ama farakle lerekpa. Sahi ama faraklabagi tung asidadi nahan khaiga manadaba awonba khara lakpa hauraklami. Ganga silagi wa kaya taraktre maramdi mahaki mamal asi kaya no haiba Gangana khangbana. Silana makoigi mamal asibu yam hantana pikna pirami. Sila paisade yam ngaubi nupi amasuni migi mamalbu kashoidana khanba customer dagi paisa mayam lauraga makoidana khajikta pirami. Mathangi sinda Gangu mafam aduda laiba manabi singa film yengba chalami. Mafam aduda nupa kharana nupi singda thawai usitaba langnaba aduda Ganguna yam sauna nupa sing adubu futhaki. Aikose nongma phau ining ikha tamna haraujaba yadraba haina lauduna haiki. Asumna Gangu tamna kamati asigi rule sing hongdokpa haurakhi. Aduga hanadagi chanaduna lakliba niyom sing asi makhatana chanadanaba haiduna makhoi mayam wa tanarami. Mathangi sin amada nupi ama mahaki mapada chithi ama iduna lerami. Gangu busu inaba hairami mafam aduda phaminaduna makhoigi awaba sing linarami. Makhoigi thamoida yom singbu ningsingbdu chap manana lerami. Mathangi numita pung mari taba madamda nupa ama laklami. Nupa asina Ganga khaktaga tuminnaba pamnami. Maram aduna silada mayamna pinariba mamaldagi double pirami. Silana Gangubu nupa adugi manakta changhalami. Nupa adu thong adu lonsellaga yam thina phuba hauraklami. Nampu hapu tauduna thawoina taupiramte. Nupa asina tauriba pumnamakse silana leptuna yengduna leirami. Karisu hairamte. Silana su Ganguda sauningba nungaitaba leibana maram oiraga adugi matung nupi mayam pulammi silasu tausinaduna kapsinarami amasung makoi mayamgi awabada saruk yarami. Makha tarakpada Gangugi masada asokpa ayamba saruk oiramki. Gangugi mamanabi amana hairai nupado gunda amani Rahimbai hairiba yam sathiba gangster gi mioini. Mafam asida Rahimbai bu kidaba kadamata leramde aduga Rahimbai gi power gi makhada sulerami. Haujik Gangu asokpasing khara fagalakle Rahimbai gi manakta satuna thaudoktugi wari pumnamak lirami. Aduga masada sokliba dakphang pumnamaksu uhalami. Rahimbai na asokpa adu urubadagi hena saurongthi. Aduga Ganguda hairaklami mathangda amuka laklabadi aingonda pau pirau haina. Matang khara leirabagi tungda nupa adu silagi manakta laktuna Ganguga unage hairami. Paisasu hanadagi saruk mari hena pige hairami. Pawasi Ganguda hairakle mafam aduda laiminariba nupi singduna chattanabasu hairami. Ganguna ai chatkani nakhoigi maraktagi kananoma Rahimbaigi manak chatuna pawasi tamu chatlo hairamaga Gangu nupa adugi manakta changkhre. Ngayak leiraga Rahimbai mafam aduda laktuna nupa adubu gari mamangi bumper da pullaga Ganguda tariba dakpham aduga chap manana tahalami. Rahimbai mana haikhibo wa ngakna chatpa ngamki aduga Gangubu magi masan nupini hainasu khanki. Ganguna su magi mayamba makni khanki. Mathangi numitagi Rahimbai na Gangubu machan amagum ngak senba hauki. Mafam adugi mioi singnasu Gangubu Rahimbai gi machanupini haibagi pau sandoklami. Mathangi senda sila magi aroiba numit adu yaroktuna taibang pan thadoktuna chakhre. Mana sira phawbada makutta paisa paiduna siki. Maramdi sila paisada yam chopi nupini haiba aikhoi loinamakna khangkhre. Silana sikhrabagi matung Ganguna
hairami haujikti aikhoi gi apamba amadi sectionba isa isana ngakna satkadabani mafam aduda leiriba nupi mayam gangu gi manakta laklaga hairami nahakna ngasidagi mafam asigi mama haibadu oibiyo aikhoi boluna tawbiyo ningkha tamba pibiyo nak haujikti customer gi manakta changlanu nahaki mahutta aikhoina changlani nakna aikhoibu senabiyosu hairami gangu silagi position loba pamlamde adubu nupi mayam aduna haiman badagi mahakna mafam adugi leader oiki flashback matang asida loi khare haujik film asi presenta amuk lakle gangana gangu bai karamna oikibano haibadu mayam pumnamak khangminare ganguna nupi aduda mithai ani khak ulami aduga hairami nangna karigumba yet thangbagi mithai asi khanba tarabadi mafam asigi mi oigani oi thangbagi mithai asibu khalagana nathawai mangani maramdi mithai asi poison yaubana nupi aduna munna khalabagi tungda oi thangba mithai adubu khalami mahak mafam asida leiba pamte sibana hena phai khanki gangubai nasu nupi asigi wakal khanglami ganguna nupi adubu puduna thololaga rasmida hairami nupi asi mafam asida thabak tauba yaroi mayumda halan khro haina rasmi sauduna lerami ganguna nupi masa adubu wa amata hairamdana puraga chatki film asigi makha tarakpo oina gangubaina fi tunaba ahal ama korami ahal aduna lakpada maki mayambagi machanupa amasu yarai mamingna Afsan korami ganguna Afsan ubada pungau ngauki makhoi anigi marakta mitka michana duna mitki pakhong kaya chanarami adugi matung makhoi ani nusiba hauраklami mathangi sinda mafam asida president nupi amasu lerami magi maming Rajabai haina korami kamathi purada Rajabai gi wayam chalami election gi matam yaurakle gangu election lekpe haina khalami mahakna khanki mafam asi magi order chalhangani mahakna power paigani haibaduni aduga maga thengnagadoriba president su oiriba Rajabai mafam asida sahi ani sure president oirakpa aduga Rajabai busu yaba mi yamnasu lerami maramaduna ganguna Rajabai bu maithiba piba haibase araiba oiramde haujik gangu rahim gi manakta laklamni aduga rahimda hairami ai nangondagi mateng khara pami kamathipura asida ayambana yu thakpa yamna pami maram aduna yu yonbagi ayaba nangna pibiyo nanggi partner singi manungdasu aibu chalhanbiyo rahim gangugi wahi adubu ayaba piba ngamloi hairami nupina yu yonba haibasi afaba natte ganguna amuk hairami ai tangai fadana tawdaba yadabani election asi thengabada paisa yamna changgadaba maramna yu adu yondaba yadabani yu adu yolabadi paisa yamna tanba ngamgani aina election asi mai paktaba yade mafam asi ahongba puraknaba aduga rajagi maramdasu yaningdaba kaya hairami rahimna gangugi wa adubu achumbani khaladuna ayaba adu pikre Rejana gangu magi lamba oina tholakpa adu yaninglamde mi khara tharaktuna gangu rejagi manakta laknaba haihanki adubu ganguna chatkide reja yam sauraduna aina kaubada laktaba haibasi aibu sitabani thawaidabani gangugi manakta reja laktuna sauna hairami mafam asi Rajabai ai khakkini kananasu panbe yaroi aina pangani haiduna ki halami gangu rejagi wa aduda kiba forumde Rahimbaina magi damak leplibanina mathangi numita Raja magi program amada wa ngangnaba sem saduna lerami gangana madubu karamna thugai sige khalladuna film nungaiba ama kaplami wafam adugi miyam pumnamak film yengba laknaki haujikti meeting aduda wa tabinaba kanasu lehodre Rajabaina yam sauruduna khalami gangubu maithiba pidaba yade haiduna mathangi sinda nupi ama yotna chanba jaligi upu amagi manungda lotuna leiba urami mafam aduda thabak tawbi nupi amagi macha nupi ni mafam adugi oktabigi thabak adu pamdabana lotlaga thambani haiba ganguna khanglami mama aduna haire mahakpu lohongbikhiba natraga hatokhibra amade tawrani nupi amana khumlai mafam asida leiba nupi amata lohongba yaudri madugi wakhal adu thadu ganguna khumai aigi manglan asadi oithokpa ngamlaga magidi karigi yaroi wahi asi hairamlaga Afsangi yumda chatuna Afsanga nupi duga luhongnaba haijarami matang asida Afsan punga ngaklami mahakna pamjabadi ganguni ganguna su Afsanbu yamna pamjabani adubu nupi asigi khallaga kathokpa takhirami
Ganguna Afsanbu masak khangbo oibana nupi masa adubu luna tawbigani khanduna haibani. Afsangi imung manung nasu luhongba adu yarami. Ganguna khalami Afsanga magagi marakta achauba khenaba leibana maram oiraga oithokpa yaroi. Adugi mahut afaba mari thamduna nungsi chanana leibana phai khallaga thabak asi pangthokpani. Mathangi sinda election gi result lakle Gangubaina Raja-dagi yamlaba bot masing henduna mai pakle. Kamati da leiriba miyam aduda harauba amasung thagat wahi hainaba chatlami. Aduga Ganguna maru oiba wahi ahum hairami. Ahanba wahi adudi aikhoina tauriba thabak ase thamoi sengna tawgadabani. Aranba amata tawba yade anisuba wahidi aikhoidi leirang haibasidi leinam chenhangadabani. Mafam amada oigera leinam sandokadabani. Nuksi chanana laigadabani. Ahum suba wahi adudi ijat leina hingbada kanasu kigadaba natte hairaklami. Wafam sing adu hairaba matungda mafam aduda leirama miyam sing yam haraunarami aikhoigi lamdamsi ahongba khara uba fangle khanna. Mathangi sinda Rahimna Gangubu kauraduna mi aniga unahalami. Rahimna hairaklami nakhoigi sex worker na leiriba adugi manakta leiba school adudagi lakpani makhoisi. Makhoina mafam adubu hanghanba pamle. Natrabadi school tamniba angang singna oktabi nupi sing adu uraga angang singge punsi manglakpa yai haina hairami. Ganguna nokladuna hairaklami aikhoina maram oiraga angang singdu soklani hairadi school leiraga aikhoigi business na chawkhatribana karigino hangami. Rahimna nakhoina leiriba mafamdu lauthoklaga achauba building ama saba pamli makhoina. Maraksida lakminariba nupa amana makha taraki adu oirabadi aikhoi loinamak kana minarani nakhoina bu yarabadi nakhoigi mingda flat amamamsu hapke harei. Wafam asida laklibasi makhoina mafam asibu pame achauba building sajinduna business taunaba honarakpani. Rahim makhoigi wakhalon adubu khangduna yam sauraklami aduga nupa amagi masada setliba fi adubu segaiduna gyan tanaba hairaduna thadokhi. Rahim bai fataba thabak tauba yade afaba thabak khaktamak tauba misakni. Ganguda Rahimna hairaklami nahak ngamnaba thengnagadabani. Karigumba makhoina ngamkhrabadi mafam asigi miyoi kayagi punsi manglani amasung ijatsu manglani. Asumna Rahimna Gangubaida mathauna hapki. Mathangi sinda tha mangamuk haukhre mafam adugi nupi mayam ama tholaktuna khongjang tangsinba hauki. Ganguna mafam aduda leiriba school aduda angang khara mingchanaba tharaklami. School adugi principal aduna ayaba piraktre. Gangu masamak satuna principal aduga unarami. Ganguna principal aduda hairaklami. Sex worker gi angang sing oi haiduna kaidorabano. Makhoisu hayeng matik saba mi oirabadi makhoigi hingnabagi lambi leigadawribani. Aduga makhoigi punsi adubusu ahongba amadi purakadawribani. Asumna Ganguna principal aduda gyan tanaba wari sarami. Haujikti principal adu Gangugi wakhalon adubu yaningduna angang sing adubu admission tawbagi ayaba adu pikhre. Mahaki manakta reporter amasu leirami. Reporter aduna Gangugi waising adu tabada kanaba lausing oibiyaba kaya ama phanglami. Mathangi numita reporter adu Gangugi manakta laklami maramdi magi magazine da Gangugi waribu hapa pambana. Asumna unarabagi tungda nongma school chatkhiba angangsing tanthorakpa reporter aduna thengnarami. Reporter aduna khalami makhoigi ijat amata leite angangsing se laik tambagi hak phauba phangde. Matam khara lairaga reporter aduna magazine da Gangu amadi angangsing adugi photo hapaga magazine adubu Gangugi manakta puraklami. Miyam pumnamaksu haraurami makhoigi hingbagi hak adu magazine sina mateng oiraga atopada leiriba miyam pumnamakna makhoibu ijat tawbiraklani haina. Reporter aduna Ganguda hairaklami nahak haujikti afauba haibadu oirabani. Afauba singi marakta nangsu amani. Afauba migi wade mipung khudimakna tanabagi ngaiduna leinaribani. Aduna mathangi haptada azanda nupi singi hakki achauba rally amasu lei. Maduda wa ngangnaba nangi ming aina pisalamlabani. Reporter aduna se khara puthorai. Aduga hairami nangna nganggadaba wado se asida loina irabani. Masi khaktamak hayo hairami.
Mafam aduda leiriba nupi mayamna magi thauna hapkatpirami. Mathanggi sinda Gangu wa ngangnabagidamang stage ta karaktuna mic pairami. Aduga che aduda iriba adubu faduna ngangnaba honarami. Adubu Ganguna che adubu segaiduna magi thamoida farakpo wahising haiba horakhi. Ganguna hairami mafam asida tiliba mayam pumnamak thabak amamam loina taunaramgani. Doctor bu oiro pi yonba bu oiro aikhoi gi business ti hakchang yonbani. Aikhoi hakchang yolaga chai masida kari aranba yaubage. Mipum khudingmak aikhoi gi business asida lana uriba karigino. Nakhoi izat amuk manglabadi loire. Aikhoi di izat numit khudingi yolibani. Loiba naide. Aikhoi bu izat khara taubadi phabani. Aikhoi gi manakta nupa kayamarom lai. Masida aikhoina lairaba inakhunba muba ngauba amata khaidana red amada thammi. Aduna aikhoina chang manana khaliba asumna nakhoina di khanba ngamdriba karigino. Aikhoina aikhoigi thamoida asakpa kayamarom phawrabasu maithongda momon minoka loinana nupa kayabu pelhalibani. Karigumba aikhoina kamati pura asida leramdrabadi mafam ase jangalgum leramgadabani. Nupi singbu numit khudingi rep taugani izat manghangani. Imung singgi izatsu loigani aikhoina santi leina thambasida chauna mateng tau. Aduna aikhoi isa singsi oktabi amani haibada doctor teacher gumna chauthokcharibani. Ganguna khanki angang singbu mafam asida lairik tamba phanghannabagidamakta mafam asi phangani. Nupi singbu leikha tabadagi kangani hairamki. Mafam aduda leiriba miyam sing haugatuna khubak khunarakhi. Ganguna hairiba wafam pumnamakpu yaningba ulami. Mathanggi sinda Gangugi manakta neta ama laklami. Aduga neta aduna Gangubu makhoigi party da yaunaba hairami. Mafam aduda nupi lising mari laibadu phangnaba hairakpani. Ganguna amuk hairei mafam asidagi aikhoibu tanthoknaba honariba asi karigumba nakhoina kanba ngamlabadi ai nakhoina hairibadu yage. Neta aduna hairei magi mathak thongba mantri singda hairaga yarakani. Aduna makhoi anigi wafam asi condition asida dil taunakhi. Mathanggi sinda Gangu minister amaga phamin aduna wari sanarami. Ganguna hairami aikhoibu ngak senaba ayaba amata pibiyo. Minister aduna direct reject tawkhi. Aduga hairei oktabi thamba haibase lona yade. Ganguna amuk hairei malem asida leiriba makhai oktabisu leikhigani. Haujik aikhoina wari saringai asidasu asomdadi mioi kharana nam haduna rep tauba natraga yonba laklamlagani. Masi aikhoina thingba ngamloi. Maram asina samaj asida leiriba mipum khudimakna phangliba ijat asigumna phanghanbiyu. Makhoibu yumdudagi tanthokpiganu hairami. Minister aduna Gangugi wakhalon adubu khangladuna committee ama semduna meeting tawrami. Madugi matung Gangubaigi pamjaba adu ningba thunglami. Mahakna minister phau unaduna honakhiba adubu kamathi puragi miyamna mabu aduki matik ijat taunakhi. Ikai khumnabasu utki. Haujikti Gangubai mafeking Gangubai mama Gangubai masan matang-matanggi saglon lauduna mafam adugi leader oiduna nungaina pankhi. Film asigi wari asi asengba thokhiba warini. Gangana magi nuksinaba nupana namthak tauduna puraklaga yonthokduna oktabi ama oihankhiba. Aduga Gangana Gangubaigi mingthon phanglaga mafam adugi leiriba nupisingi hak tankhiba. Mayamgi thamoida wari asibu taraga kari phawbige nungaitaba phawromgani haina khanjai. Mayamgi mod phongdokpiramu kamenda. Film asigi explanation da choiki lankhiba yaurabasu mayamna ngakpiyu haina channel asigi maikaidagi haijari. Film asigi explanation da Manipuri da haibada fazadaba wahai kayamarom yaubana kharadi tension jakhre. Mayamna channel asibu nuksibiduna like, share amadi subscribe tawsanbiramu. Mayamgi apambasu comment da haibiramu. Thank you all.